Umathel Primary School asi lengakna athuba matamda pidiyeng changdrabadi MSF na akan bakongjang changsilagani haina lup asina fongdorakle ngasi maheroi lup MSF Kakching District team amana akakna bapaw mafangbadagi Umathel Primary School Kakching da leiba mafamda chatuna yengsiluba matamda supnatagi maheroi chamaga marifu leiramba thengnarake hairiba maheroi sangasi fibam yamna sokna thamduna leiriba asi maheroi lup MSF na taraina logde District asige Zonal Education Officer Assistant in Charge amasung mari leinaba lenga ki angam athau singna khudak tamideng changbiduna maheloi sang asige yumthakta kupliba tin sing ayamba saruk hobana oza singna class tawbada maheloi singda khudong chada bakaya mayok nariba asi semjin biduna kokhanbiu maheloi sang ase lenga na athuba matamda mideng changbidrabadi akan bakongjang changsena ba warep lawre haina su fongdorakle Manipur Student Federation MSF na lejeriba si Kakching Umathel Primary School dani high school asi mamang chahide horakana koi government da school jilai riba kanisala singa si akoi ne government da johana au pijagrabani pijagraba tu matik chau kum phangdaba na si school gi oda sing amadi satra se awa ba kya na si nongre nusit amadi awa ba kya mang mayo na school lejeri high school asi hoje si asuki matik kham choe awa pa na awa pa na pik thale high school asi bo phaba government na matik chau pa komati matik chau ba thabak sing tobira Tobrekta na hujung library basi aku Manipur Student Federation MSF makai amadi ozasing amadi satraji makai di asumutik pian da pungak cari kari gumba athu matamda Manipur government matik chaba amadi awap school gallery awap singasi athu matamda menjambidak taba targa di Manipur Student Federation MSF na school ozasing amadi satraji punjala kanda akan bukungan kya chingin jaragan